I mean, I give me gold some nam. I get it from the Potompoki Mamankai. Duga, man, I walk on the Tamsake, do the Huzuzi or the schemes, give me these schemes. She's a guy is having whipped in never. I just might have actually a tiny army. Tiny army. Duga, I you put a mangre, Chantorokite. Which has around 2 lakhs sang I just moina pasa people have the 1.5 and the lama kai pisangre with that. Pisanga they did like the Savani, Copane, flat again. I can learning to sang the lawyer manga. The Asia might have come and join the week. I kind of Asia Manamaka Flapane. Manamaka Flapane. Manamaka Flapane. I know Manamaka Flaki have the Asia Hama Tabam Torame, Tilipongi. Tilipongi Tabam Torame. At I just told what timing never. I took Oga labor, Tarani, so what timing never. To the man of not quarter of never. Man of quarter of a kind of. Ivani, why you have some Imana, why Sanarakan that. And they did come my story for the young man, and go by a door hungry. I have a kind of gate on my evil hungry, but I'm in the by I did have a man to overlay the collie. And the Tom gun tea collie in a high. The man is by Tiocolo, by I did have a Tawi, call it, can no name by Kai Kailangano. Now I'm a palam the layer the rock. I have no hanging right by business near Corney Harry. I business of what you are I just have a tear lane, calling it. I know among the man of the hand. Man of the hand, by Yannick at the Yard, you know. Hi, though was had the catch on Corney. Hi, and then, oh, by the running a watch and I have a hang talk and even a watch and I got Tamaragan, I just, and I get it. I don't care, like my town like I don't tell you, man. By then, Tabak down there to buy Tabak should hang a colleague, I told you. Should hang a colleague. Then Yahweh and Nicon, he got out. By I do the yard of colleague. Then Pasha, I took care of something important no high. The man 1.5 lakhs something higher. Lama Kai something higher. By me, Tabak something. Tomato water on business nearby. Cyber chat, other talk to me, cotton. Hi, under business has in the bad no cyber chat, something after near. Why by the yard, what I get or is it? Yard, man, I wish I tired. Man, I wish I tired. Ham the time tired. 50,000 and tired. 50,000 and tired. I did go on a sang by don't somebody timing you don't 1 lakh some tab in it. 1 lakh some tired and I sang it. They sang it. Sangakan, the Asia Sangakan, the A man, a potilo view like Lagan, a man of Leminare, Numdoma. The doctor talked on what I'm talking about. I don't know to me to me. Tumakan, Nungalakan, Nungan lady, where Hopolagan, that by Leramo, with a box of week, then Tabaki joint direct tree. I don't know. Where I'm a colo kind of I don't know to lay they lay kind of no I'm lady. By Tabasazi, Lang Tabato, Howard, the way I any at Yamban with me and second my kind of boy in the zoo. Say, Tassale. I went on the lap ever. Kilometer Taram Kisang, Pumani at that. Kilometer Taram sang the Kong Sally. Consalakan that yeah, the moment about man tabak second my hang nabani and a higher guys my hang nabani no more office percent a office you have the man office not here city by she second my hang and she park doing thing and doing it in the I just park doing one percent manabla manaboy Luga you have the hands at all then my hang Ming than a cotton I had more machi permanent machi park to that. Much let my die. A cry, you know, my second my hand, much later, is in a color. And there, oh, so the man was I get out of them set level. When I see Pamazi Kutingi. I did second, I know when he joined up when in my name, my cow in our hands in my doubt, and I told him.
ꯇꯧꯔꯀꯥꯟꯗ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯒꯤ ꯅꯨꯃꯤꯠ 6-4 ꯁꯨꯔꯛꯄꯁꯤꯗꯩꯗꯤ ꯑꯃꯨꯛ ꯚꯥꯏ ꯅꯪꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯍꯧꯔꯗꯕꯅꯤ ꯚꯥꯏ ꯑꯗꯩꯗꯤ ꯃꯣꯏꯅ ꯂꯥꯏꯔꯤꯛꯁꯨ ꯄꯤꯌꯦ ꯚꯥꯏ ꯁꯤ ꯂꯥꯏꯔꯤꯛꯁꯦ ꯍꯥꯟꯅ ꯄꯥꯕ ꯂꯣꯏꯁꯤꯜꯂꯣ ꯂꯥꯏꯔꯤꯛ 5 ꯄꯤꯌꯦꯕ ꯃꯣꯏꯅ ꯂꯥꯏꯔꯤꯛ 5ꯁꯦ ꯍꯥꯟꯅ ꯄꯥꯕ ꯂꯣꯏꯁꯤꯜꯂꯣ ꯚꯥꯏ ꯇꯧꯔꯒ ꯑꯩꯁꯦ ꯂꯥꯏꯔꯤꯛꯁꯦ 3ꯃꯨꯛꯇꯤ ꯄꯥ ꯂꯣꯏꯁꯤꯜꯂꯦ ꯂꯥꯏꯔꯤꯛ 3ꯁꯦ ꯄꯥ ꯂꯣꯏꯁꯤꯜꯂꯦ ꯂꯥꯏꯔꯤꯛ 3ꯁꯦ ꯄꯥ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯑꯩ ꯉꯝꯗ꯭ꯔꯦꯕ 5ꯃꯨꯛ ꯂꯣꯏꯁꯤꯟꯕꯗꯤ ꯀꯥꯏꯗꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯗꯤ ꯀꯥꯏꯗꯤ ꯑꯝꯇ ꯄꯥꯖꯔꯛꯇꯦ ꯍꯥꯏꯗꯤ ꯑꯝꯇ ꯄꯥꯔꯛꯇ꯭ꯔꯤꯕ ꯀꯥꯏ ꯂꯥꯏꯔꯤꯛ 5ꯀꯥꯏꯁꯦ ꯃꯣꯏꯅ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯀꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯨꯒ ꯍꯥꯏꯌꯦꯕ ꯑꯗꯣ ꯀꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯦ ꯑꯩꯁꯦ ꯂꯥꯏꯔꯤꯛ 3ꯗꯤ ꯂꯣꯏꯁꯤꯜꯂꯀꯥꯟꯗ 2 ꯑꯃꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯦꯅ ꯍꯥꯏꯖꯤꯟꯅꯔꯀꯥꯟꯗ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯚꯥꯏ ꯅꯪ ꯂꯥꯏꯔꯤꯛꯁꯦ ꯄꯥ ꯂꯣꯏꯔꯕꯅꯤꯅ ꯀꯩꯅꯣ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯍꯧꯔꯗꯕꯅꯤ ꯚꯥꯏ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯀꯤ ꯇꯧꯔꯒ ꯇꯧꯔꯦ ꯑꯩꯁꯦ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯦ ꯇ꯭ꯔꯦꯅꯤꯡꯁꯦ ꯃꯣꯏ ꯇꯥꯛꯑꯦ ꯑꯗꯣ ꯃꯣꯏꯅ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯀꯩꯝꯇ ꯃꯣꯏ ꯃꯤ ꯈꯣꯝꯕꯩꯅꯤ ꯈꯣꯠꯄꯩꯅꯤ ꯍꯥꯏꯁꯦ ꯁꯨꯡꯇꯥꯛ ꯇꯥꯛꯊꯣꯛꯇꯦꯕ ꯃꯣꯏꯒꯤ ꯐꯣꯔꯃꯨꯂꯥꯗꯣ ꯈꯤꯇꯪ ꯇꯥꯛꯄ ꯍꯥꯏꯇꯥꯔꯦ ꯐꯣꯔꯃꯨꯂꯥꯁꯦ ꯈꯤꯇꯪ ꯇꯥꯛꯑꯦꯕ ꯑꯗ ꯃꯤ ꯈꯣꯝꯕꯩꯅꯤ ꯈꯣꯠꯄꯩꯅꯤ ꯈꯤꯇꯪ ꯍꯥꯏꯔꯦ ꯑꯗ ꯑꯩ ꯍꯣꯏ ꯚꯥꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯁꯦ ꯈꯣꯠꯂꯁꯦ ꯇꯧꯔꯦ ꯂꯣꯏꯁꯜꯂꯦ ꯇ꯭ꯔꯦꯅꯤꯡꯁꯦ ꯑꯗꯩꯗꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯕꯗꯩꯁꯦ ꯑꯩꯁꯦ ꯑꯗꯨꯝ ꯂꯥꯏꯔꯤꯛꯇꯤ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯁꯨꯝ ꯑꯩꯅ ꯃꯇꯦꯛ ꯁꯨꯝ ꯄꯥꯕꯗꯣ ꯄꯨꯂꯞꯇꯤ ꯂꯣꯏꯁꯤꯟꯗꯕꯤꯗ ꯁꯨꯝ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯁꯨꯝ ꯄꯥꯔꯒ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯒꯦꯅ ꯇꯧꯕꯅꯦꯕ ꯑꯗ ꯂꯥꯏꯔꯤꯛꯁꯦ ꯄꯨꯟꯅ ꯑꯃꯨꯛ ꯄꯥꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯁꯨ ꯂꯣꯏꯔꯝꯗꯦꯕ ꯃꯣꯏꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯁꯤꯜꯂꯝꯗꯦꯕ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯦ ꯄꯨꯟꯅ ꯄꯥꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯕꯤꯁꯟ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯦ ꯃꯣꯏ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏ ꯁꯤꯅꯤꯌꯔꯁꯤꯡꯁꯤꯅ ꯅꯣꯏ ꯊꯕꯛ ꯇꯧꯊꯣꯛꯎꯔꯣ ꯃꯥꯗꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥ ꯂꯩꯖꯔꯗꯤ ꯅꯣꯏꯗꯤ ꯑꯗꯨꯝ ꯅꯣꯏ ꯊꯕꯛ ꯇꯧꯕ ꯍꯧꯔꯕꯅꯤꯅ ꯅꯣꯏ ꯊꯕꯛ ꯇꯧꯊꯣꯛꯎꯔꯣ ꯅꯣꯏꯒꯤ ꯃꯥ ꯑꯗꯨꯝ ꯄꯥꯖꯔ ꯂꯩꯖꯔꯁꯅꯤ ꯇꯧꯔ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯄꯥ ꯂꯩꯔꯦ ꯃꯣꯏꯅ ꯊꯕꯛ ꯇꯧꯕ ꯆꯠꯈ꯭ꯔꯦꯕ ꯊꯕꯛ ꯇꯧꯕꯁꯦ ꯑꯩ ꯅꯥꯀꯟꯗ ꯇꯧꯗꯦꯕ ꯃꯣꯏ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯁꯣꯝꯗ ꯆꯠꯂꯒ ꯇꯧꯍꯜꯂꯦꯕ ꯑꯔꯥꯞꯄꯗ ꯑꯩ ꯎꯗꯕ ꯃꯐꯝꯗ ꯍꯥꯏꯗꯤ ꯑꯩꯅ ꯇꯥꯔꯣꯏꯗꯕ ꯃꯐꯝꯗ ꯆꯠꯂꯒ ꯇꯧꯍꯜꯂꯦꯕ ꯑꯗꯩꯗꯤ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯑꯩꯁꯦ ꯇ꯭ꯔꯦꯅꯤꯡ ꯇꯧꯅ ꯄꯥꯔꯦ ꯑꯗꯩꯗꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯗꯩꯗꯤ ꯑꯩꯅ ꯂꯣꯏꯁꯤꯜꯂꯦ ꯂꯣꯏꯔꯦꯅ ꯍꯥꯏꯖꯜꯂꯦ ꯂꯣꯏꯔꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯗꯤ ꯅꯪꯗꯤ ꯊꯕꯛ ꯇꯧꯕ ꯍꯧꯔꯁꯦ ꯈꯣꯠꯂꯁꯦꯅ ꯇꯧꯔꯀꯥꯟꯗ ꯑꯩꯁꯦ ꯊꯕꯛ ꯇꯧꯕ ꯍꯧꯅꯕꯒꯤ ꯂꯩꯔꯀꯥꯟꯁꯤꯗ ꯏꯍꯥꯟꯅ ꯃꯣꯏꯅ ꯀꯣꯜ ꯇꯧꯁꯤꯅꯦꯕ ꯅꯃꯥꯟꯅꯕꯁꯤꯡꯗ ꯀꯣꯜ ꯇꯧ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛꯇꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯁꯨꯝ ꯍꯥꯏꯌꯣ ꯈꯣꯠꯂꯣ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯗꯒꯤ ꯑꯩꯁꯦ ꯏꯃꯥꯟꯅꯕꯁꯤꯡ ꯑꯩꯒꯤ ꯍꯥꯏꯗꯤ ꯀ꯭ꯂꯣꯁ ꯐ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀ꯭ꯂꯣꯁ ꯐ꯭ꯔꯦꯟ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯀ꯭ꯂꯣꯁꯇ ꯑꯩꯈꯣꯏ ꯃꯤ 10 ꯆꯥꯡ ꯂꯩꯌꯦꯕ ꯀ꯭ꯂꯣꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏ ꯀ꯭ꯂꯣꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯅ ꯑꯩꯁꯦ ꯇꯧꯔꯀꯥꯟꯗ ꯍꯥꯡꯉꯦ ꯚꯥꯏ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯗꯦꯜꯂꯤ ꯆꯪꯕꯗꯩ ꯊꯕꯛꯇꯣ ꯇꯧꯕ ꯍꯧꯔꯛꯑꯦ ꯈꯣꯠꯂꯛꯑꯦ ꯀꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯌꯥꯝꯕꯗꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯍꯜꯂꯦꯕ ꯊꯕꯛꯀꯤ ꯃꯇꯥꯡ ꯃꯤ ꯀꯧꯁꯟꯕꯩꯗ ꯁꯨꯝ ꯍꯥꯏꯗ꯭ꯔꯤꯕ ꯑꯗꯨꯒ ꯑꯩꯁꯦ ꯇꯧꯕ ꯍꯧꯔꯀꯥꯟꯁꯤꯗ ꯃꯣꯏꯅ ꯑꯗꯩꯗꯤ ꯑꯩꯁꯦ ꯊꯥ ꯑꯃꯨꯛ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯩꯗꯤ ꯊꯥ ꯑꯃꯨꯛ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯗꯤ ꯊꯥꯈꯥꯏ ꯑꯃꯨꯛ ꯍꯦꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯊꯥꯈꯥꯏ ꯑꯃꯨꯛ ꯍꯦꯜꯂꯛꯄꯁꯤꯗꯩꯗꯤ ꯃꯣꯏꯅ ꯃꯤꯁꯦ ꯀꯧꯅꯕ ꯑꯣꯏꯅ ꯑꯗꯨꯒꯤ ꯑꯃꯨꯛ ꯇꯥꯛꯄ ꯍꯧꯔꯛꯑꯦꯅꯦ ꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯧꯅꯤ ꯀꯥꯏꯅ ꯈꯣꯠꯂꯒ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯄ꯭ꯔꯣꯁꯄꯦꯛꯇꯤꯡ ꯑꯅ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯄ꯭ꯔꯣꯁꯄꯦꯛꯇꯤꯡꯁꯦ ꯀꯩꯅꯣ ꯑꯩꯅ ꯍꯪꯉꯤ ꯏꯃꯥꯟꯅꯕꯁꯤꯗ ꯄ꯭ꯔꯣꯁꯄꯦꯛꯇꯤꯡ ꯐꯣꯇꯣ ꯀꯥꯞꯇꯣꯏꯅꯦ ꯚꯥꯏ ꯄ꯭ꯔꯣꯁꯄꯦꯛꯇꯤꯡ ꯇꯧꯕꯁꯦ ꯉꯁꯤꯗꯤ ꯀꯥꯏ ꯇꯧꯔ ꯏꯃꯥꯟꯅꯕꯗꯨ ꯆꯠꯂꯦꯕ ꯃꯣꯏꯒꯤ ꯀꯩꯅꯣꯗꯒ ꯃꯣꯜꯗꯒ ꯆꯠꯇꯅ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯃꯐꯝ ꯀꯣꯏꯐꯝ ꯐꯖꯕ ꯃꯐꯝꯒ ꯂꯩꯕꯗ ꯗ꯭ꯔꯦꯁꯀꯁꯦ ꯅꯥꯟꯅ ꯁꯦꯠꯂꯒ ꯆꯠꯂꯦꯕ ꯀꯣꯠꯀ ꯂꯤꯠꯂꯒ ꯃꯣꯏꯁꯦ ꯑꯩ ꯆꯠꯂꯦ ꯀꯣꯠꯀꯁꯦ ꯑꯩꯁꯦ ꯑꯗꯨ ꯃꯇꯝꯗ ꯂꯩꯗ꯭ꯔꯤꯕ ꯑꯩꯁꯦ ꯀꯣꯠꯀꯁꯦ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯀꯥꯟꯗ ꯃꯣꯏꯅꯒ ꯋꯥꯏꯔꯛꯑꯀꯥꯟꯗ ꯂꯤꯠꯂ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯑꯩꯁꯦ ꯑꯗꯩ ꯃꯣꯏ ꯐꯣꯇꯣ ꯀꯥꯞꯄꯦ ꯚꯥꯏ ꯊꯥꯒꯠꯂꯣ ꯈꯣꯠꯂꯣ ꯅꯪ ꯊꯕꯛꯇꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯁꯤꯅꯤꯌꯔꯁꯤꯡꯅꯁꯨ ꯊꯥꯒꯠꯂꯣ ꯅꯪ ꯁꯤꯅ ꯐꯖꯩ ꯀꯥꯏꯅ ꯇꯧꯔꯒ ꯃꯣꯏꯅ ꯊꯥꯒꯠꯍꯜꯂꯦ ꯁꯨꯃꯥꯏꯅ ꯄꯣꯁꯀꯁꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯃꯣꯏꯒꯤ ꯇꯦꯕꯜꯗꯒ ꯐꯝꯍꯜꯂꯒ ꯂꯦꯞꯇꯣꯞꯀ ꯄꯥꯏꯍꯜꯂꯒ ꯐꯣꯇꯣ ꯑꯃ ꯀꯥꯞꯄꯤꯔꯦ ꯃꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯥꯟꯅꯕ ꯑꯗꯩ ꯁꯤ ꯊꯕꯛꯁꯦ ꯑꯣꯐꯤꯁꯇꯗꯤ ꯐꯪꯒꯗꯣꯏꯅꯤ ꯃꯣꯏꯁꯦ ꯑꯌꯥꯝꯕ ꯁꯨꯝ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯐꯣꯟ ꯇꯧꯕꯒ ꯑꯣꯏꯕꯒꯤ ꯑꯌꯥꯝꯕꯒꯤ ꯃꯣꯏ ꯑꯣꯐꯤꯁꯇ ꯐꯝꯍꯟꯗ꯭ꯔꯤꯅꯤ ꯀꯥꯏ ꯑꯩꯁꯦ ꯈꯜꯂ ꯂꯩꯌꯦꯕ ꯑꯗꯩꯗꯤ ꯑꯩꯁꯦ ꯈꯪꯕ ꯍꯧꯔꯛꯑꯦꯅꯦ ꯚꯥꯏ
이만나비지나주 ꯑꯩꯁꯦ 이만나비지ꯁꯨ ꯑꯁꯦꯡꯕ ꯍꯥꯏꯇꯦꯕ ꯍꯥꯏꯗꯤ ꯀꯣꯟꯅ ꯍꯥꯏꯗꯣꯔꯛꯄꯅꯦꯕ 이만나비지ꯁꯨ 마주 똑똑이 따야리 떠올래 맞다 이만우지 마주 베지주 마주 라니 망해봐 마주 라니 망해봐 아두가 똑똑이 따라면 마주 떠올 많이 떠올래면 아두니 되게 이제 떠래 되게 뭐냐 폰가 떠 이만 뭐이게 폰도 흘러 아두가 뭐이게 헛 가우나봐 헛 간나봐 가나 그럼 래 헛 간나봐 가나 ꯑꯩꯁꯦ ꯍꯣꯠꯀꯟꯅꯕ ꯀꯥꯏꯅ ꯇꯧꯔꯒ ꯃꯥꯗꯒꯁꯦ ꯑꯩꯅꯒ ꯃꯥ ꯄꯩꯁꯥ ꯊꯥꯔꯛꯑꯣ ꯈꯣꯠꯂꯣ ꯁꯨꯃꯥꯏꯅ ꯅꯣꯏꯒꯤ ꯁꯤꯠ ꯑꯃꯁꯨ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯁꯤꯠ ꯑꯃꯁꯨ ꯑꯩ ꯀꯟꯁꯤꯜꯂ ꯊꯝꯗꯣꯏꯅꯤ ꯑꯗꯨꯗꯩ ꯑꯩ ꯄꯩꯁꯥ ꯐꯪꯒꯗꯣꯏꯅꯤ ꯈꯣꯠꯂꯗꯣꯏꯅꯤ ꯀꯥꯏꯅ ꯇꯧꯔ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏ ꯃꯥꯁꯨ ꯍꯥꯟꯅ ꯇꯧꯔꯨꯔꯦꯕ ꯁꯨꯃꯥꯏꯅ ꯍꯥꯏꯅ ꯁ꯭ꯀꯦꯝ ꯑꯣꯏꯔꯝꯕꯗꯒꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯄꯩꯁꯥ ꯃꯥꯡꯈ꯭ꯔꯦꯕ ꯑꯗꯨꯗꯩ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯇꯧꯔꯨꯅꯨ ꯈꯣꯠꯂꯨꯅꯨ ꯊꯣꯛꯂꯛꯑꯣ ꯑꯗꯨꯗꯤ ꯀꯥꯟꯅꯗꯦ ꯁꯣꯝꯗ ꯑꯣꯏꯅ ꯊꯕꯛ ꯇꯧ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯃꯣꯏ ꯄꯩꯁꯥꯗꯣ ꯍꯟꯗꯣꯛꯑꯣ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯊꯥꯖꯔꯨꯕꯩ ꯇꯧꯅꯤꯡꯉꯨꯕꯩ ꯑꯩꯁꯨ ꯑꯁ ꯃꯣꯏꯅꯒ ꯂꯥꯛ ꯐꯪꯗꯣꯏꯅꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯊꯥꯖꯔ ꯂꯩꯕꯅꯦꯕ ꯑꯗꯒꯤ ꯊꯥ ꯑꯅꯤꯃꯨꯛ ꯁꯨꯖꯜꯂꯛꯑꯦꯅꯦ ꯊꯥ ꯑꯅꯤ ꯐꯥꯔꯛ ꯍꯥꯏꯗꯤ ꯊꯥ ꯑꯃ ꯂꯣꯏꯈ꯭ꯔꯦ ꯊꯥ ꯑꯅꯤ ꯁꯨꯕꯩ ꯍꯧꯔꯛꯑꯦꯕ ꯑꯗꯒꯤ ꯑꯩꯁꯦ ꯊꯥ ꯑꯅꯤ ꯁꯨꯔꯛꯄꯗꯒꯤ ꯊꯥ ꯑꯃ ꯍꯦꯜꯂꯛꯈꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯄꯩꯁꯥ ꯊꯥ ꯑꯃ ꯍꯦꯟꯒ꯭ꯔꯗꯤ ꯄꯩꯁꯥ ꯍꯟꯗꯣꯛꯄ ꯌꯥꯔꯣꯏꯀꯣ ꯈꯣꯠꯂꯣꯏ ꯊꯥ ꯑꯃ ꯍꯦꯜꯂꯀꯥꯟꯗ ꯍꯥꯏꯔꯛꯑꯦꯕ ꯅꯣꯏ ꯇꯣꯛꯅꯤꯡꯉꯕ ꯀꯥꯏ ꯇꯣꯛꯅꯤꯡꯉꯗꯤ ꯍꯧꯖꯤꯛ ꯊꯥ ꯅꯪ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯔꯔꯣꯏ ꯅꯪ ꯊꯥ ꯑꯃ ꯐꯥꯗ꯭ꯔꯤꯀꯥꯟꯗ ꯅꯪ ꯍꯥꯏꯍꯧꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯍꯥꯏꯔꯛꯑꯦꯅꯦ ꯑꯗꯩ ꯑꯁ ꯄꯩꯁꯥ ꯑꯩ ꯇꯣꯛꯑꯁꯨ ꯄꯩꯁꯥ ꯃꯥꯡꯉꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯎꯔꯒꯦ ꯈꯣꯠꯂꯒꯦ ꯃꯈꯥ ꯇꯥꯊꯔ ꯂꯩꯔꯦꯕ ꯑꯗꯩ ꯑꯩꯅꯒ ꯑꯩꯈꯣꯏ ꯃꯥꯗꯒ ꯑꯁ ꯀꯟꯅ ꯆꯤꯟꯗꯤ ꯊꯤꯗꯕꯤꯗ ꯀꯟꯅꯒ ꯂꯥꯎꯔꯒ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯈꯪꯕꯅꯤꯅ ꯍꯣꯏ ꯄꯩꯁꯥꯗꯤ ꯁꯨꯡꯊꯥ ꯊꯥꯔꯛꯇꯕꯤꯗ ꯑꯗꯨꯝ ꯑꯩ ꯂꯩꯕ ꯆꯥꯕꯩ ꯈꯤꯇꯪ ꯑꯣꯏꯅ ꯁꯨꯝ ꯊꯥꯔꯛꯑꯦꯕ ꯑꯗꯩ ꯃꯣꯏꯒꯤ ꯇꯦꯛꯁꯤꯗꯨꯗꯪꯗ ꯀꯥꯏꯗꯩ ꯑꯗꯨꯝ ꯀꯥꯏꯗꯩ ꯌꯥꯗꯦꯕ ꯃꯣꯏ ꯇꯦꯛꯁꯤ ꯀꯛꯄꯗ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯦꯕ ꯃꯄꯥꯟ ꯑꯃ ꯂꯩꯕꯁꯦ ꯑꯗꯨꯅ ꯑꯩꯁꯦ ꯄꯩꯁꯥ ꯈꯥꯡ ꯉꯝꯃꯛꯇ꯭ꯔꯦꯅꯦ ꯑꯗꯨ ꯏꯃꯥꯟꯅꯕꯁꯤꯁꯨ ꯇꯣꯛꯅꯤꯡ ꯇꯧ ꯂꯩꯔꯝꯃꯦꯕ ꯏꯃꯥꯟꯅꯕꯁꯦ ꯚꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔ ꯇꯣꯛꯑꯁꯦ ꯈꯣꯠꯂꯁꯦ ꯚꯥꯏ ꯄꯩꯁꯥ ꯃꯥꯡꯖꯔꯁꯅꯨ ꯇꯧꯔꯒ ꯏꯕꯥꯅꯤꯁꯦ ꯊꯣꯛꯅꯕ ꯇꯌꯥꯔꯤ ꯇꯧꯔꯦ ꯏꯍꯥꯟꯕ ꯏꯃꯥꯟꯅꯕꯁꯦ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯁꯦ ꯃꯌꯨꯝꯗ ꯃꯥꯏ ꯃꯕꯣꯛꯁꯨ ꯁꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯕꯣꯛꯁꯨ ꯂꯩꯔꯛꯇꯕꯗꯨꯗ ꯃꯥꯁꯦ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦꯕ ꯚꯥꯏ ꯑꯩ ꯍꯥꯟꯅ ꯊꯣꯛꯑꯝꯃꯒꯦꯀꯣ ꯅꯪ ꯃꯣꯏꯗ ꯈꯪꯍꯟꯗꯕꯤ ꯊꯣꯛꯇꯣꯏꯅꯤꯅ ꯑꯩ ꯍꯥꯟꯅ ꯊꯣꯛꯑꯝꯃꯒꯦ ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯑꯩ ꯂꯩꯇꯕꯒꯤ ꯆꯥꯟꯁ ꯌꯦꯡꯉ ꯑꯩ ꯍꯥꯟꯅ ꯊꯣꯛꯑꯝꯃꯒꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯛꯈ꯭ꯔꯦꯕ ꯊꯣꯛꯑꯀꯥꯟꯗ ꯑꯩꯁꯦ ꯑꯃꯨꯛ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ 20ꯃꯨꯛ ꯂꯩꯔꯀꯥꯟꯗ ꯑꯩꯁꯦ ꯑꯃꯨꯛ ꯊꯣꯛꯑꯦ ꯑꯃꯨꯛ ꯊꯣꯛꯄꯅꯦꯕ ꯑꯩꯁꯦ ꯑꯃꯨꯛ ꯑꯗꯒꯤ ꯇꯣꯂꯛꯄꯅꯦꯕ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯌꯨꯝꯗꯒꯤ ꯑꯩ ꯄꯩꯁꯥ ꯂꯧꯔꯨꯒꯦ ꯈꯣꯠꯂꯨꯒꯦ ꯑꯗꯨꯒ ꯑꯩ ꯍꯣꯠꯇꯣ ꯀꯥꯟꯅꯕ ꯑꯩ ꯌꯨꯝꯗꯒꯤ ꯄꯩꯁꯥ ꯑꯩꯈꯣꯏ ꯃꯥꯅ ꯐꯖꯅ ꯉꯥꯡꯅꯔꯀꯥꯟꯗ ꯂꯥꯛꯀꯦ ꯈꯣꯠꯀꯦ ꯇꯧꯔꯒ ꯇꯧꯋꯦꯕ ꯑꯗꯩ ꯑꯩꯁꯦ ꯊꯣꯛꯂꯛꯈ꯭ꯔꯦ ꯑꯗꯩ ꯑꯩꯁꯦ ꯇꯣꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯒꯤ ꯃꯣꯏꯅ ꯑꯩꯁꯦ ꯇꯣꯛꯄꯗꯩꯗꯤ ꯃꯣꯏꯅ ꯄꯣꯠ ꯑꯃ ꯄꯤꯅꯦ ꯍꯥꯏꯌꯦꯕ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯊꯕꯛ ꯌꯥꯎꯕ ꯃꯤꯒꯤꯗꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯄꯣꯠꯇ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯅ ꯅꯪꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯝ ꯀꯣꯏꯕꯩꯗ ꯑꯣꯏꯒꯅꯤ ꯈꯣꯠꯀꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯇꯪꯈꯥꯏ ꯑꯃꯒꯤ ꯄꯣꯠꯇꯪ ꯄꯤꯔꯛꯑꯦꯕ ꯃꯣꯏꯅ ꯄꯣꯠꯁꯦ ꯁꯅꯥꯅꯦꯕ ꯑꯩꯗꯤ ꯁꯅꯥ ꯑꯣꯏꯅ ꯂꯧꯒꯦ ꯁꯅꯥꯁꯦ ꯀꯥꯏꯊꯣꯛꯑꯁꯨ ꯁꯤꯖꯤꯟꯅ ꯌꯥꯅꯕ ꯀꯥꯏꯅ ꯑꯩꯗꯤ ꯒꯥꯔꯤꯗꯤ ꯂꯧꯗ꯭ꯔꯦꯕ ꯁꯅꯥ ꯑꯣꯏꯅ ꯂꯧꯔꯦꯕ ꯁꯅꯥꯁꯦ ꯃꯣꯏꯅꯗꯤ ꯄꯩꯁꯥꯁꯦ ꯃꯃꯜꯁꯦ 39 ꯄꯤꯒ ꯍꯥꯏ ꯃꯣꯏꯅ ꯂꯤꯁꯤꯡ 39,000ꯅꯦ ꯍꯥꯏꯗꯤ 89,000 ꯍꯥꯏꯇꯥꯔꯦ ꯄꯤ ꯈꯣꯠꯂꯦ ꯀꯥꯏꯅ ꯇꯧꯔꯒ ꯊꯥꯔꯛꯀꯦ ꯇꯧꯔꯒ ꯃꯣꯏꯁꯦ ꯁꯨꯡꯊꯥ ꯊꯥꯔꯛꯇ꯭ꯔꯦꯕ ꯑꯩꯁꯦ ꯆꯍꯤꯃꯨꯛ ꯍꯦꯟꯖꯜꯂꯛꯑꯦ ꯑꯗꯩꯗꯤ ꯑꯩ ꯇꯣꯛꯄꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩ ꯆꯍꯤ 2ꯃꯨꯛ ꯁꯨꯔꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯎꯔꯝꯕꯗꯣ ꯑꯩ ꯍꯟꯗꯛꯀꯤ ꯃꯥꯔꯆꯇ ꯍꯟꯗꯛ ꯂꯥꯛꯏꯁꯤꯒꯤ ꯃꯥꯔꯆꯁꯤꯗ ꯑꯩ ꯆꯍꯤ 2 ꯁꯨꯗꯣꯏꯅꯦꯕ ꯑꯩꯅ ꯑꯗꯨ ꯊꯕꯛꯇ ꯌꯥꯎꯔꯝꯕꯗꯣ ꯑꯗ ꯑꯩꯁꯦ ꯅꯍꯥꯟꯒꯩ ꯁꯨꯃꯥꯏꯅ ꯍꯥꯏꯐꯝꯁꯦ ꯂꯩꯇꯕ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯪꯉꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯁ꯭ꯀꯤꯝꯁꯦ ꯂꯣꯏ ꯊꯣꯛꯅꯔꯛꯄꯗꯒꯤ ꯚꯥꯏꯔꯦꯜ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯁꯨ ꯑꯗ ꯊꯥꯒꯠꯍꯧꯔꯒꯦꯅ ꯇꯧꯔꯒ ꯑꯩꯁꯨ ꯊꯥꯒꯠꯂꯛꯄꯅꯦꯕ ꯃꯌꯥꯝꯗ ꯑꯩꯒꯤꯁꯨ ꯈꯪꯍꯧꯅꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯣꯏ ꯊꯕꯛꯁꯦ ꯑꯗꯣ ꯑꯩ ꯁꯅꯥꯗꯣ ꯎꯠꯆꯒꯦ ꯃꯌꯥꯝꯗ ꯁꯅꯥꯁꯦ ꯃꯣꯏꯅ 89,000ꯅꯦ ꯁꯤ ꯁꯅꯥꯁꯦ
ꯃꯃꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯤꯟꯅꯥꯔꯤ ꯍꯥꯏꯌꯦꯕ ꯃꯃꯤꯡꯁꯦ sida moina mamandaga thaise 92,000 ga thaayeba sida ma hide ubiramo to hide 92,000 ne sana jai mase utsagi myam adi sana na lik to ne ba sana gi ga ta makunga di mana ga hang to emoji mana ga hang to lo to mana hang to anung ge pe kana na ga to la to ana tagi mogi chesan sanaji gi chesan kara hape adegi mogi business ki card hata business nate sanaji ki card ka japi sanaji ki card ka hape mogi sanaji ki card ka hape ai sanaji mai masuk usarai me nazi kanone to lik ne se ma ai je lik ne ba hadi si lik se sida macha to sida ga rang ba si diamond ne ba mai hai diamond ne hai ba ko sida sin 90,000 ne hadi 89,000 ne se la mai ngona pirai ni si sana ni moi ka po ram ni se direct diamond ju diamond na sem bo ram bo se si jin moi pirai si sana pasa pitu ka se ala sana si direct na ko na si na bam jo me adu tu de ko se na si gre adu ko se de lai adu dum ti ni ko se de si do on gre si ni moi po se ngona pirai se si de bu kana na si bu 89,000 ne kana thada dun bitu ka sida sini me qnet hai si wala me scheme ma pi wala me ma ta lo singre ai keno ai pesa dum mangre tay awat pajing du de dum da ai ju mangja sa no na ai pau adum phauna gi dre ai ju moi da marta ka call to ta hai no sanga ri da call da ka ni man ba bisa ibani company sana ge sana adai moi na koi sanga ki ni sona thaba ma tor ma ni lan bu tor pa ga kan tor ai ne tholo pa ga ai na delhi da ge tholo pa ga april tha da ni na lan hoi ga na te mi tha da gi april du le kan mi da ge ho pa ni na adu ma tung yo chahi ani sure koi lan ta bu chahi ni sure la ko dare no je ji lai mi ji da chahi ni sure ni da chahi ni sure le ade ma na smart mark da ko ta ra ma hai no sanga da ko da ne ma na be ma ni ta ba koi sanga kan ni ko te ni ta ga koi sanga ta ba ta rong di ta wo ni lan ju lai ba ni na kan ta ra hai jen na koi jen sang da ma ta ma sai na ma yi ta ba nam nong ni da maram la ga ado me ado ai gi thaba option ma dana ai gi thaba option ma da men hai di mai gi kano ji makok se akhoi rom da hai ga di kano da hoji ki prem kumar kangjam prem kumar je si na mu akhoi la kai gi ju ore moi nang mai kai de ni ba akhoi la kai ma ji na mu ma na bi ko tholak pa ni ba hadi ma gi ma kha de ma na bi ko tholak pa adai ma na bi na mu akhoi ma na ba ani ni yaw me je ama ji tok le me han ji gi ama ji na mu ai jong ko tholak pa ni ba ama ji na mai ko tholak pa ni ba adai di ji gi men ma ko se ji ki la kai gi prem ko ma hai ba mi si o de ni ba adai di
ꯀꯛꯆꯤꯡꯗꯒꯤ ꯑꯃꯁꯨ ꯌꯥꯎꯋꯦ ꯀꯛꯆꯤꯡꯗꯒꯤ ꯀꯦꯅꯦꯗꯤꯅ ꯃꯌꯥꯡꯂꯥꯡꯕꯝ ꯀꯦꯅꯦꯗꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯑꯣꯏꯕꯅꯦꯕ ꯃꯥꯏ ꯌꯨꯝꯅꯥꯛꯇꯨꯅ ꯀꯛꯆꯤꯡꯗꯩꯅꯦꯕ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯍꯥꯏꯔꯤꯁꯤꯒ ꯀꯦꯅꯦꯗꯤ ꯍꯥꯏꯔꯤꯁꯤꯒ ꯀꯩꯅꯣꯅꯦꯕ ꯃꯁꯦꯟ ꯃꯕꯥꯏꯅꯦꯕ ꯑꯗꯨ ꯃꯕꯥꯅꯤ ꯇꯧꯔꯒ ꯃꯕꯥꯅꯤꯅ ꯑꯩꯈꯣꯏ ꯐ꯭ꯂꯦꯠ ꯂꯩꯕꯁꯤꯗ ꯃꯕꯥꯅꯤꯅ ꯃꯀꯣꯛꯅꯦꯕ ꯑꯣꯏꯔꯤꯁꯦ ꯑꯗꯨ ꯊꯥꯗꯒꯗꯤ ꯂꯨꯄꯥ 3,000ꯃꯨꯛꯀ ꯇꯧꯔꯒ ꯑꯩꯈꯣꯏ ꯊꯤꯒꯠꯍꯜꯂꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯤ ꯑꯃ ꯂꯩꯌꯦ ꯃꯥꯁꯨ ꯀꯛꯆꯤꯡꯗꯩꯅꯦ ꯃꯃꯤꯡꯅ ꯀꯩꯅꯣ ꯀꯧꯋꯦ ꯄꯥꯀꯔ ꯀꯧꯋꯦꯕ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯗꯨꯒ ꯚꯥꯏ ꯑꯩ ꯄꯩꯁꯥ ꯃꯥꯡꯈꯤꯕꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯦꯕ ꯍꯧꯖꯤꯛꯀꯤ ꯄꯥꯀꯔ ꯍꯥꯏꯕꯁꯤꯗ ꯑꯩ ꯄꯩꯁꯥꯗꯣ ꯀꯃꯥꯏꯅ ꯇꯧꯋꯦꯕ ꯃꯣꯏ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯄꯥꯀꯔ ꯍꯥꯏꯕ ꯃꯤꯁꯤꯅꯅꯦ ꯑꯩ ꯄꯩꯁꯥꯗꯤ ꯌꯧꯔꯛꯇꯦ ꯁꯤꯅꯦꯕ ꯃꯉꯣꯟꯗ ꯌꯧꯔꯛꯇꯦ ꯁꯤꯅꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯅꯗꯤ ꯃꯉꯣꯟꯗ ꯀꯥꯞꯄꯦ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯅ ꯀꯥꯞꯄꯒꯤ ꯖꯤꯄꯦꯗ ꯍꯤꯁꯇ꯭ꯔꯤ ꯂꯩꯔꯤꯕ ꯃꯉꯣꯟꯗ ꯀꯥꯞꯄꯒꯤꯗꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄꯥꯀꯔ ꯍꯥꯏꯕ ꯃꯤꯁꯤꯅꯗꯤ ꯃꯉꯣꯟꯗ ꯄꯩꯁꯥꯗꯣ ꯌꯧꯔꯛꯇꯦ ꯁꯤꯅꯦꯕ ꯃꯥ ꯍꯥꯏꯁꯦ ꯃꯉꯣꯟꯗ ꯄꯩꯁꯥꯗꯣ ꯌꯧꯔꯛꯇꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯪꯉꯤꯗꯣ ꯃꯉꯣꯟꯗ ꯄꯩꯁꯥꯗꯣ ꯌꯧꯔꯛꯇꯦ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯀꯦꯅꯦꯗꯤ ꯍꯥꯏꯕꯁꯤꯅ ꯑꯅꯤꯁꯤꯅ ꯁꯤꯖꯤꯟꯅ ꯊꯣꯛꯑꯝꯃꯅꯤ ꯁꯤꯅꯦ ꯑꯩꯉꯣꯟꯗꯗꯤ ꯄꯩꯁꯥ ꯌꯧꯔꯛꯇꯦ ꯁꯤꯅꯦ ꯃꯥ ꯍꯥꯏꯁꯤꯅ ꯏꯃꯥꯟꯅꯕꯅꯗꯤ ꯄꯥꯀꯔ ꯍꯥꯏꯕ ꯃꯤꯁꯤꯗ ꯀꯥꯞꯄꯤꯕ ꯄꯩꯁꯥꯁꯦ ꯖꯤꯄꯦꯗ ꯑꯗꯨꯒ ꯚꯥꯏ ꯄꯥꯀꯔꯁꯤꯅ ꯍꯥꯏꯔꯛꯏꯁꯤꯅ ꯑꯩꯉꯣꯟꯗꯗꯤ ꯄꯩꯁꯥꯗꯣ ꯌꯧꯔꯛꯇꯦ ꯀꯦꯅꯦꯗꯤꯒ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯒꯅ ꯃꯕꯥꯅꯤ ꯃꯈꯨꯠꯇ ꯂꯩꯔꯝꯒꯅꯤ ꯈꯣꯠꯀꯅꯤ ꯁꯤꯅꯦ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯤꯅ ꯄꯩꯁꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯣꯏ ꯃꯁꯦꯟ ꯍꯦꯟꯅ ꯊꯣꯛꯈꯤꯕꯒꯤ ꯑꯃ ꯏꯟꯖꯟꯅꯔ ꯂꯩꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯍꯥꯏꯕ ꯃꯤꯁꯤꯗ ꯀꯣꯜ ꯇꯧꯋꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤ ꯂꯩꯀꯥꯏ ꯏꯌꯥꯝꯕꯁꯤꯗ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯕ ꯀꯥꯟꯗ ꯃꯥꯅ ꯍꯥꯏꯌꯦ ꯋꯥꯁꯟ ꯑꯩꯁꯨ ꯊꯕꯛꯁꯤꯗꯒꯤ ꯇꯣꯛꯑꯦ ꯑꯩꯁꯨ ꯑꯇꯣꯞꯄ ꯑꯩ ꯗꯤꯜꯂꯤꯗ ꯂꯩꯔꯦ ꯅꯣꯏꯗꯥꯗ ꯂꯩꯇ꯭ꯔꯦꯁꯤꯅꯦ ꯃꯥ ꯍꯥꯏꯁꯦ ꯗꯤꯜꯂꯤꯗ ꯂꯩꯔꯦ ꯈꯣꯠꯂꯦ ꯇꯧꯔꯒ ꯑꯗꯒꯤ ꯃꯥꯒꯤꯁꯨ ꯄꯥꯎ ꯐꯪꯗ꯭ꯔꯦ ꯑꯗꯩ ꯐꯣꯟ ꯇꯧꯕꯁꯨ ꯃꯦꯁꯦꯖ ꯇꯧꯕꯁꯨ ꯃꯥꯅ ꯁꯤꯟꯒ ꯇꯧꯗꯕꯤ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯈꯠꯂꯛꯇꯕꯤ ꯇꯧꯕ ꯂꯩꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯑꯩꯁꯨ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯗ꯭ꯔꯦ ꯂꯥꯁꯇꯒꯤ ꯄꯥꯀꯔꯁꯦ ꯇꯧꯕꯅꯦꯕ ꯃꯣꯏ ꯍꯥꯟꯅ ꯋꯥ ꯃꯦꯟꯅꯔꯝꯗꯧ ꯃꯥꯜꯂꯦꯕ ꯑꯗꯒꯤ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯌꯦꯟꯅꯊꯣꯛꯈꯤꯕꯒꯤ ꯑꯩꯉꯣꯟꯗꯗꯤ ꯌꯧꯔꯛꯇꯦ ꯈꯣꯠꯇꯦ ꯇꯧꯔꯛꯑꯦꯕ ꯄꯥꯀꯔꯁꯤꯅ ꯑꯗꯒꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟꯕꯨ ꯍꯥꯡꯕꯤꯔꯝꯗꯦꯕ ꯃꯣꯏ ꯑꯦꯀꯥꯎꯟ ꯑꯃ ꯍꯦꯛ ꯍꯥꯡꯉꯦꯕ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯀꯥꯔꯗ ꯑꯃ ꯄꯥꯏꯍꯜꯂꯦꯕ ꯃꯣꯏꯒꯤ ꯑꯗꯨꯗꯨꯒꯤ ꯑꯗꯨꯒꯤ ꯀꯥꯔꯠꯇꯨꯕꯨ ꯍꯦꯛ ꯁꯥꯕꯤꯔꯝꯗ꯭ꯔꯦꯕ ꯃꯣꯏꯅ ꯑꯗꯨ ꯀꯥꯔꯠꯇꯨꯕꯨ ꯍꯦꯛ ꯁꯥꯕꯤꯔꯝꯗ꯭ꯔꯦ ꯃꯣꯏꯅ ꯑꯗꯒꯤ ꯀꯣꯟꯅ ꯑꯩꯈꯣꯏ ꯅꯝꯅ ꯇꯛꯇꯅ ꯇꯧꯔꯒ ꯚꯥꯏ ꯅꯣꯏꯅ ꯀꯩꯅꯣ ꯁꯤ ꯄꯣꯠ ꯆꯩ ꯌꯧꯔꯛꯀꯅꯤ ꯍꯥꯏ ꯌꯧꯔꯛꯇ꯭ꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯆꯍꯤ ꯑꯃ ꯍꯦꯟꯖꯜꯂꯛꯑꯁꯤꯕ ꯈꯣꯠꯁꯤꯕꯨ ꯇꯧꯔꯒ ꯑꯩꯅ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯑꯩ ꯌꯧꯍꯜꯂꯒꯦ ꯈꯣꯠꯂꯒꯦ ꯇꯧꯔꯦ ꯄꯩꯁꯥꯁꯦ ꯃꯣꯏ ꯂꯧꯅꯔꯛꯑꯕꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯍꯣꯏ ꯌꯧꯍꯜꯂꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯔꯁꯦ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯑꯩ ꯂꯧꯗꯦ ꯄꯩꯁꯥꯗꯣ ꯃꯣꯏꯗ ꯃꯣꯏ ꯑꯅꯤꯅ ꯄꯥꯏꯈꯤꯕ ꯃꯕꯥꯅꯤꯗ ꯁꯣꯏ ꯂꯩꯔꯝꯒꯅꯤ ꯈꯣꯠꯀꯅꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯁꯨꯡꯌꯧ ꯌꯧꯔꯛꯇꯦ ꯁꯤꯅꯦ ꯃꯥ ꯍꯥꯏꯁꯦ ꯏꯃꯥꯟꯅꯕꯅ ꯃꯉꯣꯟꯗ ꯀꯥꯞꯄꯒ ꯍꯣꯏ ꯚꯥꯏ ꯑꯗꯨꯗꯤ ꯄꯩꯁꯥꯗꯣ ꯌꯧꯍꯟꯕꯤꯔꯛꯑꯣ ꯈꯣꯠꯂꯣ ꯑꯩꯒꯤ ꯄꯣꯠꯇꯣ ꯁꯅꯥꯗꯣ ꯌꯧꯍꯟꯕꯤꯔꯛꯑꯣ ꯑꯗꯨ ꯍꯥꯟꯅ ꯑꯗꯨꯒ ꯑꯋꯥꯠꯄ ꯄꯩꯁꯥꯗꯨꯅ ꯀꯩꯅꯣ ꯈꯟꯅꯔꯁꯤ ꯑꯩꯁꯨ ꯁꯅꯥꯁꯦ ꯀꯥꯏꯊꯣꯛꯑꯒ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯍꯣꯠ ꯍꯥꯏꯗꯣ ꯐꯦꯃꯤꯂꯤꯒꯤ ꯃꯤ ꯑꯗꯨꯒꯤ ꯁꯤꯠ ꯀꯟꯕꯒꯤ ꯑꯩ ꯄꯩꯁꯥꯗꯣ ꯀꯥꯏꯊꯣꯛꯑꯒ ꯁꯅꯥꯗꯨꯅ ꯄꯩꯁꯥ ꯀꯥꯏꯊꯣꯛꯑꯒ ꯑꯩ ꯄꯨꯁꯜꯂ ꯂꯥꯛꯀꯗꯣꯏꯅ ꯈꯣꯠꯀꯗꯣꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯊꯣꯛꯑꯒ ꯂꯩꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯑꯩꯁꯦ ꯇꯣꯛꯑꯦ ꯑꯗꯩ ꯁꯤ ꯄꯣꯠꯁꯦ ꯂꯥꯛꯑꯦ ꯈꯔ ꯂꯩꯔꯀꯥꯟꯗ ꯊꯥ ꯑꯃꯨꯛ ꯂꯩꯔꯀꯥꯟꯗ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯇꯣꯛꯑꯦ ꯃꯣꯏꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯩ ꯑꯩꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦꯕ ꯃꯣꯏꯒꯗꯣ ꯀꯩ ꯇꯧꯊꯣꯛꯑꯒꯦꯅ ꯄꯩꯁꯥ ꯃꯥꯡꯖꯔꯁꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯁꯤꯅꯤ ꯊꯕꯛꯅꯤꯅ ꯃꯣꯏ ꯊꯕꯛꯁꯦ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯃꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯤꯟ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯟ ꯊꯤꯕ ꯊꯕꯛ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯕꯤꯖꯤꯅꯦꯁꯅꯤ ꯍꯥꯏꯔꯒ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯈꯣꯝꯗꯣꯛꯄ ꯑꯗꯩ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯂꯦꯝꯅ ꯆꯥꯊꯣꯛꯄ ꯃꯣꯏ ꯍꯟꯗꯛ ꯃꯔꯛ ꯀꯩꯅꯣ ꯑꯩꯒ ꯃꯣꯏ FBꯗꯁꯨ ꯐ꯭ꯔꯦꯟ ꯑꯣꯏꯔꯝꯃꯦ ꯑꯗꯩ ꯏꯟꯁꯇꯥꯗꯁꯨ ꯐꯣꯂꯣ ꯇꯧꯅꯔꯝꯃꯦꯕ ꯑꯩꯈꯣꯏꯁꯦ ꯂꯩꯃꯤꯟꯅꯕꯁꯤꯅ ꯐ꯭ꯔꯦꯟ ꯑꯣꯏꯔꯝꯕꯁꯤꯗ ꯍꯟꯗꯛꯁꯦ ꯑꯩꯅ ꯀꯩꯅꯣꯅꯦ ꯍꯟꯗꯛ ꯚꯥꯏꯔꯦꯟ ꯆꯠꯂꯛꯄꯗꯒꯤ ꯑꯩꯁꯦ ꯃꯣꯏꯒꯤ ꯄꯦꯖ ꯑꯗꯩꯗꯤ ꯃꯣꯏꯒꯤ FB ꯑꯗꯩꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯣꯏ
ꯊꯤꯌꯦꯕ ꯑꯗꯨ ꯃꯣꯏꯗꯗꯤ ꯊꯤ ꯐꯪꯈꯤꯗ꯭ꯔꯦꯕ ꯃꯁꯛ ꯑꯃꯕꯨ ꯍꯦꯛ ꯎ ꯐꯪꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯔꯛ ꯑꯃ ꯃꯣꯏ ꯗꯨꯕꯥꯏꯗ ꯆꯠꯄꯒꯤ ꯐꯣꯇꯣ ꯊꯥꯒꯠꯂꯝꯕꯅꯦꯕ ꯀꯩꯅꯣꯗ ꯃꯈꯨꯠꯇꯒ ꯀꯩꯅꯣ ꯏꯒꯜꯒ ꯇꯣꯡꯍꯟꯗꯅ ꯇꯧꯔ ꯊꯥꯒꯠꯂꯝꯕꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯄꯦꯖꯁꯦ ꯍꯧꯖꯤꯛ ꯊꯤ ꯐꯪꯈꯤꯗ꯭ꯔꯦ FB ꯑꯦꯀꯥꯎꯟ ꯑꯗꯩꯗꯤ ꯏꯟꯁꯇꯥ ꯑꯦꯀꯥꯎꯟ ꯊꯤ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯃꯣꯏꯁꯦ ꯂꯣꯠꯂ ꯂꯩꯈ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯗ ꯍꯥꯏꯔꯤꯁꯦ ꯀꯩꯒꯨꯝꯕ ꯃꯤꯁꯦ ꯐꯥꯒꯠꯅꯔꯛ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯑꯩꯁꯨ ꯁꯨꯝ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯃꯇꯦꯡ ꯂꯩꯍꯧꯅꯕꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯍꯧꯕꯅꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯃꯁꯛꯄꯨꯗꯤ ꯇꯥꯛꯇ꯭ꯔꯁꯨ ꯃꯃꯤꯡꯁꯦ ꯑꯩꯅ ꯄꯜꯂꯦ ꯃꯃꯤꯡ ꯄꯜꯂꯀꯥꯟꯗ ꯑꯩꯁꯦ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯈꯣꯠꯄꯅꯦ ꯑꯩꯁꯦ ꯑꯗꯨꯒꯤ ꯑꯩ ꯄꯜꯂꯒ ꯑꯩ ꯃꯣꯏ ꯊꯥꯒꯠꯄꯅꯤ ꯁꯤꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯍꯧꯕꯅꯦꯕ ꯑꯩꯁꯨ ꯅꯝꯖꯔꯛꯄꯅꯤ